ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯐꯤꯜꯝꯗ ꯎꯔꯝꯕ AI ꯔꯣꯕꯣꯠꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯐꯤꯌꯔ ꯑꯆꯨꯝꯕ ꯃꯇꯝꯗ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯍꯤꯃꯥꯂꯌꯟ ꯔꯤꯖꯟ ꯏꯟꯗꯤꯌꯥꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯈꯛꯇ AI ꯔꯣꯕꯣꯠꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯚꯤꯖꯨꯑꯦꯜ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯔꯣꯕꯣꯠ ꯗꯣꯒꯁꯤꯡ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯣ ꯇꯧꯈꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤ ꯌꯥꯎꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯅ ꯄꯥꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯠ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯃꯃꯜ ꯌꯥꯝꯅ ꯆꯪꯗꯕ ꯄꯩꯁꯥ ꯇꯤꯡꯗꯕ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯝꯖꯦꯟ ꯇꯥꯟꯅꯔꯛꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯥꯃꯤꯀꯥꯖꯤ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯆꯪꯁꯤꯟꯅꯔꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯤꯕ AI ꯔꯣꯕꯣꯠꯀꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯗꯣꯒ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ 77 ꯑꯥꯔꯃꯤ ꯗꯦ ꯅꯨꯃꯤꯠꯇ ꯄꯨꯊꯣꯛꯇꯨꯅ ꯎꯠꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯔꯣꯕꯣꯠ ꯗꯣꯒꯁꯤꯡꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯤꯂꯤꯇꯔꯤ ꯔꯣꯕꯣꯠ ꯗꯣꯒ ꯑꯁꯤꯗꯗꯤ ꯈꯨꯃꯥꯡ ꯈꯔ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ 77 ꯑꯥꯔꯃꯤ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯂꯗꯥꯈ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯅꯛꯅꯕ ꯍꯤꯃꯥꯂꯌꯟ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯗꯣꯒ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯕꯒꯤ ꯚꯤꯖꯨꯑꯦꯜꯁꯤꯡ ꯑꯗꯨꯃꯛ ꯊꯣꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ AI ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯐꯝ ꯑꯃꯗ ꯆꯪꯒꯗꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ, ꯂꯥꯟꯃꯤ ꯑꯃꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯕ ꯉꯝꯗꯕ ꯑꯔꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯍꯟꯕꯒꯤ ꯑꯣꯏꯕ ꯚꯤꯖꯨꯑꯦꯜꯁꯤꯡ ꯊꯣꯔꯛꯈꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ 1962ꯒꯤ ꯏꯟꯗꯣ ꯆꯥꯏꯅꯥꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯃꯥꯏꯊꯤꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯦꯡꯊꯤꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡ ꯑꯃꯁꯨꯡ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯃꯔꯝꯗ ꯉꯪꯈꯠꯅꯔꯛꯄꯗꯒꯤ ꯁ꯭ꯇꯦꯟ ꯑꯣꯐ ꯊꯣꯛꯅꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯨꯅꯕ ꯆꯩꯅꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯌꯥ ꯐꯠꯇꯕꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯌꯥꯅꯗꯨꯅ ꯉꯝꯈꯩꯒꯤ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯅꯆꯤꯡꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕꯗꯨꯅꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯪꯈꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤ 2024 ꯂꯣꯏꯁꯤꯜꯂꯛꯄ ꯑꯁ꯭ꯋꯥꯏꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯆꯥꯏꯅꯤꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯤ ꯐꯥꯎꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ, ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌా ꯑꯃ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯈꯔ ꯍꯟꯗꯣꯛꯅꯕꯒꯤ ꯐꯥꯎꯕ ꯌꯥꯅꯕ ꯂꯧꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡ ꯍꯟꯗꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯁꯦꯝꯖꯈ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯆꯠꯊꯔꯁꯤ꯫ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯅ ꯏꯟꯗꯤꯌꯟꯁꯤꯡꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯀꯥꯎꯟꯇꯤꯁ ꯑꯅꯤ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ AI ꯔꯣꯕꯣꯠ ꯗꯣꯒ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯤꯕ ꯉꯝꯈꯩ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯄꯤꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯆꯥꯏꯅꯤꯁ ꯃꯤꯂꯤꯇꯔꯤꯗ AI ꯔꯣꯕꯣꯠ ꯗꯣꯒ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯛꯄꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯐꯨꯜ ꯁ꯭ꯀꯦꯜ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯆꯥꯏꯅꯤꯁ ꯃꯤꯂꯤꯇꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯇꯝꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯤꯃꯥꯂꯌꯟ ꯔꯤꯖꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯏꯪꯕ ꯑꯋꯥꯡꯕ ꯃꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯆꯔꯦꯜ ꯑꯣꯕꯁꯇꯤꯀꯜ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯐꯤꯖꯤꯀꯦꯜꯂꯤ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯥꯏꯅꯤꯁ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ
military exoskeleton gi oiba suits asi sijinnaduna aduga makhoi gi oina pugada ba khuchu khulai arumba sing aduna AI robot sing sijinnaduna chatpagi oiba visual am aikoina uki hauji fawbi gi oina China gi oina leiriba military exoskeleton suit asi gi oiba karam features sing adu leiriba gi haibatu di chapchana khangba ngamdri adubu hauji fawbi gi oina sijinnariba US Russia na singba country sing asigi maikei gi putorakliba suit sing asigi matung ina hairiba suit asida oxygen gi oiba supply asi piba ngamba aduga aikoi human gi oina leiriba pangal asibu hena ma pangal kankat hamba tonganba energy sing yawba sunna ayamba oiri masina maram oiduna China gi maikei gi matam amada Himalayan region asida makoi gi lanmi sing asi ningthijana operate tawba ngamlamde haiba adu exoskeleton suit sing asi sijinnaduna irai laina mafam sing asidasu yamna laina lan thengnaba ngambagi fibam amachu laklabani India gi oina su handak pangthokhiba Indian Army Day celebration aduda puthoraki robodot sing aduna takpadi hairiba technology asidasu India asi yamna kana khong thangjili adubu China gi maikei degi lan thengnagadoriba mafam sing aduda puthoktuna operation da sijinnaba mai pakle haibadu aikoina khangba ngamli hauji aikoina phongdokliba AI robodok asi lakadoriba lanfam da sijinnaba matamda aduki matik yamna tamthiba khulai ama oigedori masigi maramdi hairiba robodok asi aikoi miyoibana angam chingna chingba lambi fataba mafum kiyasing asi irai laina chatpa ngami adubu aikoi miyoibagidi pangal sontaраktuna awaba haiba ama leiri adubu robot asigi oinadi aikoi miyoibadagi hena mapangal kanna hena speed yankana thabak asi tawba ngamgadoribani karigumba lanfam amada lan thengnaba matamda aikoi miyoibagi oina leiriba lanmising asidi arumba polum kaya ama puduna khulai puduna chatpa matamda aikogi haksangi oiba sokthaba naibanina maduda khudong chadaba kaya amasu leiri Karigumba yengnabagi maikei attack chatharatuna panbana chingba thokpa taragadi matam adumaktada aikoi miyoibasidi aso apan nangmanina madudagi makhatana operation adu changsinba ngamdabagi fibam ama lei adubu hairiba AI robodok sing asidi speed yangna mapangal kana thabak tawba ngamba khakta nattana yamna chawba damage natabida minor oiba damage sing adudi irai laina overcome tawduna operation adu adumak makhatana chathaba ngambagi yamna chawba fibam amada leirkadoribani hairiba AI robodok sing asida aikoi miyoibana ningthijana sijinnaba fawba ngamdaba puthok pusin tawbuda yamna waba khusu khulaising asi equip tawraba matungda irai laina sijinnaba yabagi oiba feature sing adusu adumak nomagi hapjilakli Military robot ki oiba technology asi iana na putorakiba asi USA ki maikei digi 2008 ta so tawrakibani adubu China gi maikei digi hairiba technology asi matam kharagi matungda makogi oina su putoraki matam aduda miyoi ke amana country ke amagi maikei digi US ki oiba copy ni haina phongdona ki tawbata bung asi copy ni hairiba China gi maikei digi putorakliba technology asina US ki oina hauji forward gi oina leiriba asi madudagi hena advance oina function tawba yabagi mawong amada leire Hauzik, Malemasida leiriba country kayasing asina, nongtaki oiba lanfamgi damakta aerial warfare da, mi yaudaba fighter jet, 6th generation fighter jet, drone na chingba makal kaya amadi yamna kanna lamjen tanariba asigumna lakadoriba matam asida, ground gi oiba, laimai gi oiba lanfam asida military robot doxing asibu sijinnabagi oiba yamna chawba competition amasu ubu fanglagani.